ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯃꯉꯥꯟ ꯇꯣꯡꯕ꯭ꯔꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯋꯥꯄꯟ ꯃꯈꯣꯡ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯕꯁꯟꯇꯤ ꯀꯥꯡꯖꯝ꯫ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛ ꯀꯔꯤ ꯀꯝꯗꯧꯔꯛꯄ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯇꯥꯔꯤ꯫ ꯖꯣꯟ ꯅꯨꯡꯇꯤꯒꯤ ꯄꯨꯡ 3ꯗ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯆꯠꯂꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯜꯂꯛꯄꯒꯤ ꯃꯇꯝꯁꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯑꯗꯨꯝ ꯍꯜꯂꯛꯏ꯫ ꯑꯗꯨꯅ ꯖꯣꯟ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯅꯒ ꯆꯨꯕꯅꯦ, ꯂꯝꯕꯤꯗꯨꯁꯨ ꯅꯥꯜꯂꯤ, ꯑꯗꯨꯒ ꯃꯥꯒꯤ ꯈꯣꯡꯊꯥꯡꯗꯣ ꯃꯉꯝ ꯏꯁꯥꯟ ꯁꯥꯜꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯀꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯔꯝꯕ ꯅꯣꯡ ꯑꯗꯨ ꯖꯣꯔꯣ ꯖꯣꯔꯣ ꯍꯦꯛꯇ ꯍꯩꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯖꯣꯟꯁꯨ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛ ꯅꯣꯡꯗꯨ ꯊꯨꯞꯂꯝꯃꯤ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝꯒ ꯑꯣꯏꯕꯅꯦ, ꯅꯣꯡꯁꯨ ꯆꯨꯕꯅꯤꯅ ꯗꯨꯀꯥꯟꯗꯨꯁꯨ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯖꯣꯟ ꯃꯊꯟꯇ ꯗꯨꯀꯥꯟꯗꯨꯒꯤ ꯃꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ, ꯑꯗꯨꯒ ꯃꯤꯁꯨ ꯑꯃꯠꯇ ꯆꯠꯄ ꯎꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯖꯣꯟ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯀꯔꯤꯅꯣꯅꯦ, ꯅꯣꯡꯁꯤꯁꯨ ꯁꯠ ꯍꯥꯡꯒꯦ ꯍꯥꯏꯗꯦꯕ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯗꯨꯀꯥꯟ ꯃꯃꯥꯡꯁꯤꯗ ꯏꯊꯟꯇ ꯇꯟꯕꯨ ꯇꯟꯁꯤꯜꯂꯛꯑꯦꯗ ꯑꯩꯗꯤ ꯇꯧꯔꯤꯁꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯣꯟ ꯅꯣꯡ ꯑꯗꯨ ꯍꯥꯡꯕ ꯉꯥꯏꯔꯤ꯫ ꯑꯗꯨꯝꯅ ꯖꯣꯟꯅ ꯅꯣꯡ ꯍꯥꯡꯕ ꯉꯥꯏꯔꯤꯉꯩꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯕꯒꯤ ꯅꯨꯡꯁꯤꯔꯕ ꯖꯟꯇ꯭ꯔꯒꯤ ꯃꯈꯣꯟ ꯑꯃꯁꯨ ꯇꯥꯔꯛꯈꯤ꯫ ꯖꯣꯟꯗꯣ ꯃꯅꯥꯗ ꯇꯥꯔꯤꯕ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯥꯝ ꯉꯛꯅ ꯀꯗꯣꯝꯗꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯆꯞ ꯆꯥꯕ ꯃꯥꯏꯀꯩꯗꯤ ꯃꯍꯥꯛꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯖꯣꯟ ꯅꯣꯡꯗꯣ ꯉꯥꯏꯍꯥꯛ ꯊꯨꯞꯂꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯩꯕꯨ ꯉꯁꯤꯁꯦ ꯀꯔꯤ ꯇꯧꯔꯕꯅꯣ? ꯃꯐꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯩꯕ ꯇꯥꯔꯤꯕ꯭ꯔꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯑꯗꯨꯒ ꯑꯁꯨꯛ ꯀꯟꯅ ꯆꯨꯔꯤꯕ ꯅꯣꯡꯂꯛ ꯑꯁꯤꯗ ꯇꯥꯔꯤꯕ ꯚꯥꯏꯑꯣꯂꯤꯟꯒꯤ ꯃꯈꯣꯟ ꯑꯁꯤꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯤꯕ? ꯑꯁꯨꯝꯅ ꯖꯣꯟ ꯅꯣꯡ ꯑꯗꯨ ꯍꯥꯡꯕ ꯉꯥꯏꯔꯤꯉꯩꯗ ꯄꯨꯡ ꯑꯗꯨꯁꯨ ꯐꯅꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯅꯣꯡ ꯆꯨꯕꯅꯤꯅ ꯃꯤꯁꯨ ꯑꯃꯠꯇ ꯆꯠꯅꯗ꯭ꯔꯦ꯫ ꯗꯨꯀꯥꯟꯗꯨꯁꯨ ꯉꯁꯥꯏ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯕꯗꯒꯤ ꯆꯦꯛ ꯃꯥ ꯐꯥꯎꯕ ꯂꯥꯎꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯅꯣꯡ ꯈꯤꯇꯪ ꯄꯥꯊꯔꯤꯉꯩꯁꯤꯗ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯦꯟꯆꯠ ꯆꯠꯈꯤꯕꯅ ꯐꯔꯅꯤ ꯍꯥꯏꯅ ꯈꯜꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯣꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯌꯧꯅꯕꯒꯤ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯇꯥꯔꯤꯕ ꯅꯣꯡꯂꯛ ꯑꯗꯨꯗ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯈꯔ ꯂꯥꯞꯇꯛꯅ ꯃꯤ ꯑꯃ ꯆꯠꯈꯤꯕꯒꯨꯝꯁꯨ ꯎꯔꯛꯏ꯫ ꯑꯗꯨꯅ ꯖꯣꯟꯁꯨ ꯃꯌꯨꯝ ꯌꯧꯔꯕꯗꯤ ꯈꯟꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯑꯃꯨꯛ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯑꯃꯨꯛ ꯆꯠ ꯑꯃꯨꯛ ꯆꯦꯜ ꯇꯧꯗꯨꯅ ꯂꯥꯛꯄꯅ ꯖꯣꯟ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯟ ꯃꯌꯨꯝ ꯌꯧꯔꯛꯂꯕꯅꯤꯅ ꯃꯁꯥꯗ ꯂꯩꯔꯝꯕ ꯇꯦꯟꯁꯟ ꯄꯨꯝꯕ ꯂꯣꯏꯅ ꯃꯥꯡꯈꯤꯕꯒꯨꯝ ꯈꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯖꯣꯟ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯆꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯧꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯕꯤ ꯅꯨꯄꯤ ꯑꯃ ꯖꯣꯟ ꯍꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯖꯣꯟꯗꯣ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯦꯞꯄꯤꯗꯨꯕꯣ? ꯅꯣꯡ ꯃꯔꯛꯁꯤꯗ ꯀꯩꯗꯧꯔꯤꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯣꯟꯁꯨ ꯃꯈꯣꯡꯗ ꯁꯨꯝ ꯊꯥꯡꯂꯛꯄꯅ ꯃꯥꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯎꯅ ꯎꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯟ ꯃꯁꯥꯗꯣ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯅ ꯃꯥꯁꯨ ꯀꯤꯕ ꯐꯥꯎꯔꯛꯇꯨꯅ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯍꯪꯂꯤ꯫ ꯀꯅꯥꯅꯣ ꯍꯧꯖꯤꯛꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯗꯣ? ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯟ ꯌꯥꯝ ꯀꯤꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ꯫ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯗꯣ? ꯖꯣꯟꯅ ꯑꯗꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯕꯁꯨ ꯀꯅꯥꯝꯇꯅ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯟ ꯃꯇꯨꯡ ꯑꯃꯨꯛ ꯁꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯪꯒꯣꯜꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯂꯩꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯔꯛꯇ꯭ꯔꯕꯗ ꯖꯣꯟ ꯃꯁꯥ ꯑꯗꯨ ꯇꯁꯦꯡꯅ ꯀꯤꯕ ꯐꯥꯎꯔꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯦꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨ ꯈꯪꯏꯟ ꯏꯟꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯖꯣꯟꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯖꯣꯟꯒꯤ ꯃꯃꯥ ꯀꯥꯃꯤꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ, ꯑꯗꯨꯒ ꯁꯠ ꯍꯪꯂꯛꯏ꯫ ꯀꯅꯥꯅꯣ? ꯖꯣꯟꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯇꯨꯅ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ,
ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯃꯤꯅꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯃꯥ, ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯑꯩꯁꯨ ꯉꯁꯥꯏꯅ ꯍꯜꯂꯛꯀꯗꯧꯕꯗꯣ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯣꯡꯗꯣ ꯀꯟꯅ ꯆꯨꯔꯛꯄꯗꯒꯤ ꯑꯩꯁꯨ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯣꯡ ꯑꯗꯣ ꯊꯨꯞꯇꯨꯅ ꯂꯩꯔꯨꯔꯦ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯉꯁꯤꯁꯦ ꯏꯁꯥꯗ ꯉꯍꯥꯟꯈꯩ ꯐꯥꯎꯗꯕ ꯏꯍꯨꯟ ꯑꯃ ꯐꯥꯎꯏ꯫ ꯑꯗꯨꯒ ꯑꯩꯅ ꯊꯣꯡꯒꯥꯟ ꯆꯪꯂꯛꯄ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯎꯔꯕꯅꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯕꯥꯜꯗꯣ꯫ ꯑꯗꯨꯒ ꯏꯃꯥ, ꯅꯨꯄꯤꯗꯨꯒꯤ ꯐꯤꯖꯣꯜꯗꯤ ꯑꯉꯧꯕ ꯉꯥꯛꯇ ꯁꯦꯠꯂꯤ꯫ ꯑꯩꯁꯨ ꯀꯅꯥꯅꯣ ꯍꯪꯂꯒ ꯁꯨꯝ ꯆꯪꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗꯒꯤ ꯑꯗꯨꯝ ꯎꯅ ꯃꯥꯡꯈ꯭ꯔꯦ ꯏꯃꯥ꯫ ꯀꯥꯃꯤꯅꯤꯁꯨ ꯃꯆꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯉꯛꯄꯅ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯣꯟꯗꯤ ꯃꯃꯤꯠꯇꯣ ꯎꯏꯁꯤꯜꯂꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯒ ꯅꯣꯡꯗꯨꯁꯨ ꯑꯔꯣꯏꯕꯤꯗꯅꯤ ꯆꯨꯔꯛꯂꯤꯕꯗꯣ꯫ ꯑꯗꯨꯅ ꯖꯣꯟ ꯅꯣꯡ ꯆꯨꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯌꯩꯅ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯑꯗꯨ ꯀꯟꯅ ꯆꯨꯔꯤꯕ ꯅꯣꯡꯒꯤ ꯃꯈꯣꯟ ꯇꯥꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯅꯣꯡꯒꯤ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯟ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯃꯤꯠꯇꯣ ꯀ꯭ꯔꯣꯛ ꯑꯣꯠꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯐꯃꯨꯡꯗꯒꯤ ꯂꯣꯡꯅ ꯍꯧꯒꯠꯂꯛꯇꯨꯅ ꯑꯃꯨꯛ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯇꯝꯅ ꯃꯈꯣꯡꯗꯣ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯣ ꯇꯞꯅ ꯍꯥꯡꯂꯒ ꯃꯈꯨꯠꯇꯣ ꯇꯞꯅ ꯇꯤꯡꯊꯣꯛꯂꯒ ꯄꯥꯗ꯭ꯔꯥꯗꯨꯗ ꯄꯥꯏꯔꯒ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡ ꯆꯨꯕꯒꯤ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯐꯥꯛꯂꯤꯕ ꯃꯃꯤꯠ ꯑꯗꯨꯒꯤ ꯃꯉꯥꯜꯗ ꯖꯣꯟ ꯍꯣꯏꯒꯤ ꯁꯨꯃꯥꯡꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯣ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯑꯃꯨꯛꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯖꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯄꯥꯗ꯭ꯔꯥ ꯑꯗꯨ ꯁꯠ ꯆꯤꯡꯊꯔꯒ ꯃꯁꯥꯗꯣ ꯈꯪꯆꯠ ꯆꯠꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯇꯣꯝꯇ ꯇꯞꯅ ꯍꯥꯏꯔꯤ, ꯀꯔꯤꯅꯣ ꯍꯧꯖꯤꯛꯄꯨ? ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯅꯣꯡ ꯃꯔꯛ ꯑꯁꯤꯗ? ꯑꯗꯨ ꯈꯜꯅ ꯃꯥꯁꯨ ꯑꯃꯨꯛꯀꯁꯨ ꯊꯣꯡꯅꯥꯎꯗꯣ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤ ꯑꯗꯣ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯅꯨꯄꯤ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯖꯣꯟ ꯑꯍꯤꯡꯗꯣ ꯁꯨꯛꯇꯨꯝ ꯇꯨꯝꯗꯅ ꯅꯣꯡꯁꯨ ꯉꯥꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯣꯡꯗꯣ ꯅꯨꯃꯤꯠ 8-9ꯅꯤꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯔꯝꯃꯤ꯫ ꯑꯗꯨꯅ ꯖꯣꯟꯁꯨ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯆꯠꯄꯗꯣ ꯂꯦꯞꯂꯦ꯫ ꯅꯣꯡ ꯍꯥꯡꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯂꯥꯛꯂꯔꯣꯏ ꯍꯥꯏꯅ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯗ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯞꯄ ꯂꯩꯇꯕ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯆꯨꯕ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯅ ꯖꯣꯟ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯃꯨꯛ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯁꯨ ꯖꯣꯟ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯁꯨ ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ, ꯍꯥꯏꯕꯗꯤ ꯃꯥꯅ ꯇꯥꯈꯤꯕ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃꯗꯤ ꯃꯥꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯑꯃꯗꯤ ꯏꯔꯣꯏꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯁꯨ ꯃꯍꯥꯛ ꯂꯝꯕꯤꯗ ꯂꯥꯛꯅ ꯃꯅꯤꯡ ꯃꯃꯥꯡ ꯑꯃꯗꯤ ꯅꯥꯛ ꯌꯦꯠꯇ ꯀꯣꯏꯌꯦꯡ ꯌꯦꯡꯂꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯒꯝ ꯊꯥꯡꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ? ꯀꯥꯃꯤꯅꯤꯁꯨ ꯇꯞꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯂꯣꯏꯗ꯭ꯔꯤꯌꯦ, ꯏꯆꯥꯕꯨ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯥ? ꯂꯥꯝꯗꯦꯗ ꯏꯃꯥ, ꯑꯗꯣ ꯏꯃꯥ, ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ꯫ ꯍꯪꯉꯣ, ꯀꯔꯤ ꯍꯪꯒꯦ ꯍꯥꯏꯕꯅꯣ? ꯖꯣꯟ ꯇꯞꯅ ꯑꯗꯨꯝ ꯍꯪꯂꯛꯏ꯫ ꯑꯗꯨꯕꯨꯔꯣ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯀꯩꯒꯤꯅꯣ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯊꯣꯡ ꯂꯣꯟꯗꯨꯅꯇ ꯂꯩꯔꯤꯕꯁꯤꯕꯣ? ꯃꯃꯥ ꯑꯗꯨꯅ, ꯏꯍꯦ, ꯑꯁꯤꯒꯤ ꯑꯣꯏꯔꯦꯀꯣ, ꯈꯪꯗꯦꯗ, ꯃꯣꯏꯒꯤ ꯏꯃꯨꯡꯁꯦ ꯑꯩꯈꯣꯏꯒ ꯁꯥꯒꯩ ꯃꯥꯟꯅꯕꯁꯨ ꯅꯠꯇꯦ꯫ ꯂꯝꯁꯦ ꯉꯍꯥꯟꯋꯥꯏ ꯑꯋꯥꯡꯂꯣꯝꯒꯤ ꯅꯥꯄꯜꯂꯤ ꯏꯕꯨꯡꯉꯣꯅ ꯃꯈꯣꯏꯗ ꯌꯣꯜꯂꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯅ ꯏꯃꯥꯁꯨ ꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯒꯤ ꯃꯈꯣꯏꯒ ꯀꯌꯥ ꯀꯧꯅ ꯉꯥꯡꯅꯗꯦ꯫ ꯏꯃꯥ ꯈꯣꯏꯅ ꯂꯥꯏꯔꯔꯦ, ꯃꯈꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯅꯤꯗꯣ, ꯑꯗꯨꯅ ꯀꯧꯅ ꯉꯥꯡꯅꯕ ꯇꯟꯕꯗꯒꯤ ꯑꯗꯨꯝ ꯆꯪꯅꯗ꯭ꯔꯦꯗ꯫ ꯖꯣꯟꯅ, ꯑꯗꯣ ꯏꯃꯥ, ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯑꯁꯨꯛ ꯆꯥꯎꯅ ꯐꯖꯅ ꯁꯥꯔꯤꯕ ꯌꯨꯝꯁꯦ ꯀꯔꯤ ꯃꯔꯝ ꯂꯩꯗꯨꯅ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕꯅꯣ, ꯑꯁꯤꯅꯤ ꯏꯃꯥ꯫ ꯀꯥꯃꯤꯅꯤ, ꯏꯕꯨꯡꯉꯣ, ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯤꯗ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯏꯃꯥꯅ ꯁꯨꯝ ꯍꯥꯏꯐꯦꯠ ꯇꯥꯕꯗ ꯃꯅꯤꯡꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯒꯣꯄꯥꯟ ꯑꯃꯗꯤ ꯃꯦꯝꯁꯅꯥ ꯑꯅꯤꯗꯤ ꯀꯌꯥ ꯊꯣꯏꯅ
ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ ꯑꯗꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕꯅꯤ ꯑꯗꯣ ꯈꯔ ꯑꯣꯛꯇꯦ ꯍꯥꯏꯅ ꯇꯥꯏ ꯏꯃꯥꯁꯨ ꯃꯈꯣꯏꯅ ꯃꯅꯤꯡꯂꯣꯝꯗꯒ ꯂꯩꯕꯅꯤꯅ ꯅꯣꯡꯃꯇꯁꯨ ꯆꯪꯂꯨꯗꯦ ꯑꯗꯨꯅ ꯐꯖꯅ ꯈꯪꯗ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ ꯑꯗꯣ ꯏꯃꯥ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯤꯁꯦ ꯆꯍꯤ 4 ꯐꯥꯔꯛꯂꯝꯕꯅꯤ ꯕꯕꯥ ꯂꯩꯈꯤꯗꯕ ꯃꯇꯝꯗꯁꯨ ꯃꯣꯏꯒ ꯆꯪꯂꯛꯈꯤꯗꯕ ꯃꯥꯜꯂꯤꯅꯦ ꯏꯃꯥ ꯆꯪꯂꯛꯈꯤꯗꯦ ꯃꯣꯏꯗꯤ ꯃꯌꯨꯝꯗꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯂꯩꯇꯕꯅꯤꯅ ꯃꯇꯧ ꯀꯔꯝꯅ ꯆꯪꯂꯛꯀꯅꯤ ꯍꯣꯏ ꯐꯔꯦꯁꯦ ꯏꯃꯥ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯂꯁꯦ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅ ꯆꯥꯛꯇꯣ ꯁꯨꯝ ꯊꯣꯡꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯥꯛꯁꯨ ꯂꯣꯏꯔꯛꯂꯦ ꯑꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯖꯣꯟ ꯃꯥꯁꯨ ꯀꯣꯂꯦꯖ ꯇꯧꯅ ꯍꯣꯝ ꯇ꯭ꯌꯨꯇꯔ ꯆꯠꯄꯅꯤꯅ ꯂꯥꯏꯔꯤꯛ ꯉꯥꯏꯍꯥꯛ ꯄꯥꯔꯝꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯨꯝꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯖꯣꯟ ꯑꯍꯤꯡꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯑꯁꯨꯝꯅ ꯖꯣꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯪꯂꯥꯜꯗ ꯅꯨꯄꯤ ꯑꯃꯈꯛ ꯎꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯟꯁꯨ ꯃꯃꯪ ꯑꯣꯏꯕꯅꯤꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯖꯣꯟꯅ ꯌꯦꯡꯂꯛꯑꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯂꯩꯊꯣꯔꯛꯂꯒ ꯃꯈꯣꯡ ꯑꯗꯨ ꯒꯝ ꯊꯥꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯖꯣꯟꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯅ ꯃꯥꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯣ ꯌꯦꯡꯂꯒ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯒꯤ ꯃꯪꯂꯥꯜꯗ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯕꯅꯤꯅ ꯃꯥꯁꯨ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯇꯨꯡ ꯁꯠ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯖꯣꯟꯒꯤ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯖꯣꯟ ꯃꯁꯥ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯑꯁꯨꯝꯅ ꯖꯣꯟ ꯈꯨꯗꯛꯇꯨꯗ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯍꯤꯞꯂꯝꯕꯗꯒꯤ ꯂꯣꯡꯅ ꯍꯧꯒꯠꯂꯛꯇꯨꯅ ꯐꯃꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯝꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯤꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯀꯩꯅꯣ ꯃꯁꯤꯒꯤ ꯃꯪꯂꯥꯟꯁꯤꯕꯨ ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯆꯔꯛ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯕꯒꯤ ꯖꯟꯇ꯭ꯔꯒꯤ ꯃꯈꯣꯟ ꯑꯃ ꯌꯥꯝ ꯇꯥꯝꯅ ꯇꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯣꯟ ꯚꯥꯏꯑꯣꯂꯤꯟꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯂꯦ ꯑꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯗꯣꯛꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯁꯨꯝ ꯊꯣꯔꯛꯄꯅ ꯖꯣꯟ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟ ꯌꯧꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯍꯧꯖꯤꯛ ꯇꯥꯈꯤꯕ ꯚꯥꯏꯑꯣꯂꯤꯟꯒꯤ ꯅꯨꯡꯁꯤꯕ ꯖꯟꯇ꯭ꯔꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯖꯣꯟ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯂꯩꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯣꯟ ꯍꯣꯏꯒꯤ ꯃꯃꯥꯡꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯂꯩꯔꯤꯕ ꯑꯋꯥꯡ ꯊꯪꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯔꯤꯕ ꯑꯁꯣꯡꯕ ꯋꯥꯄꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯁꯛꯇꯝ ꯑꯗꯣ ꯑꯃꯨꯛꯁꯨ ꯃꯃꯤ ꯁꯥꯃꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯖꯣꯟ ꯃꯥꯏꯊꯣꯡ ꯁꯨꯛꯅ ꯋꯥꯄꯜ ꯂꯣꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯖꯣꯟꯅ ꯃꯉꯣꯜꯗ ꯌꯦꯡꯂꯛꯏ ꯍꯥꯏꯕꯗꯨ ꯈꯪꯕꯒꯨꯝꯅ ꯃꯁꯥ ꯑꯗꯨ ꯋꯥꯄꯜꯗꯨꯒꯤ ꯃꯔꯨꯝꯗ ꯂꯩꯁꯤꯟꯈꯤꯕꯒꯨꯝꯁꯨ ꯇꯧꯔꯝꯃꯤ ꯑꯗꯨꯝꯅ ꯇꯧꯔꯛꯂꯕ ꯑꯗꯨꯗꯗꯤ ꯖꯣꯟ ꯍꯥꯏꯔꯤꯕ ꯋꯥꯄꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯁꯤ ꯆꯪꯁꯤꯟꯕꯒꯨꯝ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯂꯒ ꯆꯪꯁꯤꯟꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯃꯥꯅ ꯆꯪꯁꯤꯜꯂꯤꯕ ꯃꯐꯝ ꯑꯁꯤ ꯃꯍꯧꯁꯥꯗꯒꯤ ꯑꯗꯨꯝ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯗꯤ ꯃꯃꯥꯅꯁꯨ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯖꯣꯟ ꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯍꯧꯔꯤꯕ ꯋꯥꯄꯜ ꯑꯁꯤ ꯀꯣꯛꯊꯣꯛꯂꯕꯁꯨ ꯍꯦꯛꯇ ꯆꯣꯡꯈꯠꯂꯛꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯁꯤ ꯂꯩꯐꯝꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯖꯣꯟꯗꯤ ꯃꯗꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯀꯥꯆꯤꯟꯒꯤ ꯋꯥꯄꯜ ꯑꯗꯨꯗ ꯃꯥꯁꯨ ꯆꯪꯗꯗꯤ ꯆꯪꯂꯒꯤ ꯃꯇꯥꯒꯨꯝ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯃꯄꯥꯟ ꯑꯗꯨ ꯀꯣꯏꯔꯒ ꯃꯃꯥꯡ ꯄꯥꯡꯅ ꯆꯠꯂꯒ ꯍꯥꯏꯔꯤꯕ ꯋꯥꯄꯜ ꯃꯈꯣꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯀꯗꯕ ꯁꯨꯞꯅꯇꯪꯒꯤ ꯈꯣꯡꯀꯥꯞ 5-6ꯇꯃꯛ ꯃꯉꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯖꯣꯟ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯒ ꯑꯣꯏꯔꯦ ꯃꯁꯥ ꯑꯗꯨ ꯌꯥꯝ ꯄꯥꯈꯠꯅ ꯃꯥꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯍꯪꯂꯛꯏ ꯀꯅꯥꯅꯣ ꯑꯗꯨꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯋꯥꯄꯜ ꯃꯈꯣꯡ ꯑꯗꯨꯃꯛꯇꯗ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛꯁꯨ ꯍꯤꯛꯅ ꯀꯞꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯣꯟ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯒꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗꯤ ꯋꯥꯄꯜꯗꯨꯗ ꯑꯗꯨꯃꯛ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯋꯥꯄꯜꯗꯨꯒꯤ ꯃꯔꯨꯝꯗ ꯁꯣꯔꯣ ꯆꯦꯔꯦꯠ ꯇꯧꯕꯒꯤ ꯃꯈꯣꯜꯁꯨ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯗꯨꯅ ꯖꯣꯟ ꯌꯥꯝ ꯀꯤꯅ ꯃꯈꯣꯡ ꯑꯗꯨ
tapna thanglaga wapaldu tamna changshili matam aduda John-gi mamitna uraki nupi ama masado konchillaga makhut anina kuruda pullaga maithongdo nontharaga leiribado madu ubada John amukkasu khangladuna khonjal hauna lauraki kanano asumna John mana akoiba aduda amuksu yenglakpa matamdadi mana leiribase wapal makhongni haiba khanglakpagum mafam adudagi khonglei thuna chenthoraki matam aduda John ado khongpham chahodabadagi makhoigi pukri aduda makhong namado amuk puthakre matam aduda John-gi matungda nupi adusu tapna inarakli madu ubada John masado humang kangle aduna makhongdo chat chingkhatlaga imung tamna chenchilai aduga makhoigi thong adu gam hekta thingjili aduga sor adu thabat honduna masada leiriba akibado laksinnabu hotnari aduga Kaminishu tumduna leirambadagi thong khangthing thingjinkhibagi makholdo tabada mamit tapna pangthoklaklaga phamungdagi hogatlaga machanupabu kauraduna lakli ibungo karinone hujiki thonglonbagi makhol adubo Kaminina wa ngangna lakpana machanupagi kada changlai adubu John di mapalom thangba thungjildugi mapal aduda ngatharaga mamit adu ushinduna yam pakhatpagi sakfamda leirami madu ubada Kaminishu sat changshinduna machanupagi lengjumduda ta pairaga kawi matam aduda John di mamana kauriba hairiba mayam adu tarabasu pakhum pigani haiba khangkidrabani pakhatpagi mayaina aduna mamana magi lengjumda pairakpa aduda masu ipa pakhatna hanglai kanano ibungo imani ne nangbo John mama oiramba aduda sor adu sangna hondorlaga tapna kawi ima haune ichabu kedorage John kapli sari tauna mamabu tapna mukasu kawi ima haune nangbu kedorage nasasisu humangna loire aduga nangbu kadaida chatlurage nakhongsisu lekhong ngakta tairisibo se imada hayu icha kedorage John tapna hairei ima ai ngasidi aigi punsida amukta thokidriba thodok ama thokle mamana yam pakhatna ibungo icha kaidorage asumna John na hojik ngayaktangi mamangda thokkiba thodok ado mamagi mafamda tamduna khangallammi machagi wari ado taraga Kamini tapna nangbu karigi mapanda thokluribano aikhoigi pukri mapanse thainadagi hauna mina adum ngangaduna talaklaba mafam amani aduna matungdadi thoklunuko asumna Kaminina machabu ising khara lauraga makhongdo chamthokpirami aduga ningthina hippallaba matung mama machanupagi manakta famlaga sangli asumna numitto haukhre madugi matung tarakpada John hojikti home tutor su chatkidre aduna masado kithi kirum tawduna ta leirami masagi honglakliba matau asida mama Kamini di wakhal ado aduki matik nungaitre aduna amaiba ama kauduna yenghallami matam aduda amaiba aduna lai oknabani haiduna lai su khurumlami adubu John di karishu ahongba leiramde asumna numit kharani di haujinkre madugi matung tarakpada nongma ahingi matamda John do mikap thorai aduga mahak ising khorangba phorktuna kichalda changduna ising thaklami aduga magi kada amuk laktuna phamungda kakhatuna tumlammi John tumlibani haiduna tawribado masadu gyan tana tumba khutum oirami aduna masa adu amada amuk chep tawduna leiri mikup kharagi matung John tasengna tumningba phaurakladuna uithaba hauraki asumna John na haiphet uithaba haurakpa matam aduda ikhang khangaudana John na supliba phayupto tapna chingthabagumna tawraki matam aduda John masa adu gyan tabadi natte adubu masu ingba phauраktuna phayupto amuk chingkhatli aduga mamaidu upsinduna amuk tumli aduga mana hojikta chingkhatpada ngairiba phayupto amukkasu tapna chingba hori matam aduda John tumningbagi mayaina mamiti pangdabida asumna hairei ima karino phayupto sum chingthoidubo matam aduda John-gi khuyada leplibi nupi aduna John-gi phayupto handakti pura chingtharaga thamkre matam aduda John masado yam sawningna
ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯅꯥꯅꯣꯃꯦ ꯐꯩꯖꯨꯞꯇ ꯁꯨꯝ ꯆꯤꯡꯊꯣꯛꯔꯤꯁꯦ? ꯋꯥꯍꯩꯗꯣ ꯍꯦꯛ ꯍꯥꯏꯕ ꯍꯧꯔꯛꯄꯒ ꯃꯥꯁꯨ ꯎꯔꯦ ꯃꯥꯒꯤ ꯈꯨꯌꯥꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯣ꯫ ꯃꯗꯨ ꯎꯕꯗ ꯖꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯀꯅꯥꯅꯣ? ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯏꯗꯣ ꯇꯞꯅ ꯇꯞꯅ ꯂꯩꯊꯣꯛꯈꯤꯗꯨꯅ ꯃꯈꯣꯡꯗꯨ ꯊꯥꯡꯗꯣꯏꯒꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯟ ꯑꯃꯨꯛꯀ ꯁꯣꯡꯂꯛꯏ, ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ? ꯑꯩꯒꯤ ꯀꯥꯁꯤꯗ ꯀꯩꯗꯧꯕ ꯆꯪꯂꯛꯏꯅꯣ? ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯟ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ, ꯍꯦ ꯅꯨꯄꯤ, ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ? ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯏꯗꯤ ꯁꯨꯡꯂꯩ ꯂꯩꯊꯣꯔꯛꯇꯕꯤꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯩ ꯆꯠꯂꯒꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯣꯟ ꯃꯃꯥꯕꯨ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯏꯃꯥ, ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯑꯣ ꯑꯝꯇ, ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ? ꯑꯗꯨꯕꯨ ꯀꯥꯃꯤꯅꯤꯗꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯀꯧꯔꯤꯕ ꯑꯗꯣ ꯇꯥꯈꯤꯔꯝꯗꯦ꯫ ꯖꯣꯟ ꯃꯥꯅ ꯃꯃꯥꯕꯨ ꯀꯧꯕꯗ ꯇꯥꯗꯕꯗꯨꯗ ꯇꯧꯐꯝ ꯈꯪꯗꯅ ꯍꯥꯏꯔꯛꯏ, ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣꯕ? ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯍꯥꯏꯒꯦ, ꯑꯗꯣ ꯅꯪ ꯑꯩꯒꯤ ꯂꯃꯟ ꯑꯃꯨꯛꯇ ꯁꯤꯡꯕꯤꯌꯨ꯫ ꯖꯣꯟꯅ, ꯅꯪꯒꯤ ꯀꯔꯝꯕ ꯂꯃꯟ? ꯅꯨꯄꯤ ꯑꯗꯨꯅ, ꯑꯩ ꯋꯥꯐꯝ ꯈꯔ ꯅꯪꯒꯤ ꯅꯐꯝꯗ ꯇꯝꯖꯒꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯖꯣꯟꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯃꯤꯡ ꯁꯨꯅꯟꯗꯥ ꯀꯧꯏ꯫ ꯑꯩ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤꯁꯨ ꯅꯠꯇꯦ, ꯅꯣꯏꯒ ꯌꯥꯝ ꯅꯛꯅꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯇꯝꯗꯣ ꯁꯨꯅꯟꯗꯥꯅ ꯀꯣꯂꯦꯖ ꯀꯥꯔꯤꯉꯩꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝꯗꯨꯗ ꯁꯨꯅꯟꯗꯥ ꯅꯨꯄꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯁꯨꯝ ꯂꯣꯏꯅꯔꯛꯄꯅ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯡꯁꯨ ꯑꯁꯨꯝ ꯋꯥꯡꯈꯠꯅꯔꯛꯈꯤ꯫ ꯑꯃꯅ ꯑꯃꯕꯨ ꯄꯥꯎ ꯐꯥꯎꯅꯗꯕꯗ ꯂꯩꯕ ꯉꯝꯅꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯁꯨꯅꯟꯗꯥ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥ ꯃꯦꯛꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯦꯛꯁ, ꯑꯩꯁꯦ ꯑꯁꯨꯝꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯍꯥꯟꯅ ꯈꯜꯂꯝꯗꯦ, ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯅꯪꯒꯤ ꯋꯥꯈꯜꯗ ꯂꯥꯏꯅꯤꯡ ꯑꯣꯏꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯛꯁꯅ ꯁꯨꯅꯟꯗꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯇꯧ ꯎꯠꯇꯨꯅ, ꯑꯩꯁꯨ ꯅꯪꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯦꯛꯁꯀꯤ ꯋꯥꯗꯣ ꯇꯥꯕꯗ ꯁꯨꯅꯟꯗꯥꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯅꯛꯄ ꯃꯔꯤ ꯑꯃꯗ ꯅꯨꯡꯁꯤꯅꯔꯛꯂꯕ ꯃꯇꯨꯡ ꯃꯦꯛꯁꯀꯤ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯟꯗꯥꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯦꯛꯁꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯟꯗꯥꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯏꯕꯥꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯒ ꯅꯪꯅ ꯆꯦꯟꯁꯤ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯛꯁꯅ, ꯃꯥꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯌꯨꯝ ꯄꯥꯟꯕ ꯄꯥꯝꯗꯦ, ꯑꯗꯨꯅ ꯅꯪꯅ ꯌꯨꯝ ꯄꯥꯅꯤꯡꯂꯒꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯄꯥꯟꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯛꯁꯀꯤ ꯋꯥꯗꯣ ꯇꯥꯕꯗ ꯁꯨꯅꯟꯗꯥ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯨꯡꯁꯤꯅꯕꯕꯨ ꯐꯥꯒꯤ ꯃꯑꯣꯡꯗ ꯑꯩꯕꯨ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯀꯥꯏꯅ ꯍꯥꯏꯅ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯛꯁꯅ ꯍꯥꯏꯔꯝꯃꯤ, ꯁꯨꯅꯟꯗꯥ, ꯅꯪ ꯑꯩ ꯅꯠꯇꯕ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ? ꯃꯦꯛꯁꯀꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯃꯥꯟꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯁꯨꯅꯟꯗꯥ ꯁꯥꯎꯕꯒꯤ ꯄꯪꯈꯩ ꯑꯣꯏꯈꯤꯗꯨꯅ ꯃꯦꯛꯁꯀꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯔꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯁꯦ ꯐꯥꯒꯤꯒꯨꯝꯅ ꯈꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯅꯪꯅ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯦ ꯍꯥꯏꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯕꯨ ꯀꯌꯥꯗ ꯍꯟꯊꯅ ꯈꯜꯂꯝꯂꯕ? ꯑꯩꯁꯦ ꯅꯪꯒꯤ ꯁꯥꯟꯅꯄꯣꯠꯂꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯛꯁꯀꯤ ꯃꯃꯥꯟꯅꯕ ꯑꯃ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯁꯥꯎꯕꯗꯣ ꯐꯥꯊꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯨꯅꯟꯗꯥꯁꯨ ꯃꯦꯛꯁꯇ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯔꯣꯏ ꯍꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯦꯛꯁꯇ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯨꯗ꯭ꯔꯦ, ꯑꯗꯨꯒ ꯃꯦꯛꯁꯁꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯨꯅꯟꯗꯥ ꯃꯦꯛꯁꯀ ꯄꯥꯎ ꯐꯥꯎꯅꯅꯤꯡꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕꯅꯤ꯫ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯁꯨꯅꯟꯗꯥꯅ ꯚꯥꯏꯑꯣꯂꯤꯟꯗ ꯉꯥꯎꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ, ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯦꯛꯁꯀ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕ ꯃꯇꯝꯗ ꯅꯨꯡꯁꯤꯔꯕ ꯁꯨꯔꯒꯤ ꯈꯣꯟꯖꯦꯜꯗ ꯚꯥꯏꯑꯣꯂꯤꯟ ꯈꯣꯡꯗꯨꯅ ꯊꯃꯣꯏ ꯄꯦꯟꯅꯕꯁꯨ ꯀꯞꯆꯈꯤ꯫ ꯑꯗꯨꯅ ꯑꯋꯥꯕ ꯃꯌꯥꯝꯗꯨ ꯈꯥꯡꯖꯤꯜꯂꯒ ꯃꯦꯛꯁꯇ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯊꯪꯒꯤ ꯊꯥ ꯑꯣꯜꯂꯛꯄꯗ ꯁꯨꯅꯟꯗꯥ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕ ꯈꯪꯂꯛꯈꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯦꯛꯁꯇ ꯄꯥꯎ ꯐꯥꯎꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯇꯥꯟꯖꯥ ꯑꯁꯤ ꯌꯧꯔꯛꯂꯕꯅꯤꯅ ꯃꯍꯥꯛ ꯃꯦꯛꯁꯇ ꯍꯥꯏꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯅꯟꯗꯥ ꯀꯣꯂꯦꯖꯇ ꯃꯦꯛꯁꯀ ꯑꯗꯨꯝ ꯊꯦꯡꯅꯔꯤꯕꯅꯤꯅ ꯃꯥꯁꯨ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯃꯦꯛꯁꯄꯨ ꯃꯆꯤ ꯑꯃꯗ ꯀꯧꯊꯣꯛꯂꯒ ꯋꯥꯐꯝ ꯑꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯛꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯁ, ꯑꯗꯨ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯁꯨꯅꯟꯗꯥ ꯃꯦꯛꯁꯀꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯦ꯫ ꯃꯦꯛꯁ
makha taraktuna hairaklammi. Ado ai wa ama haige. Ai nangbu yam nungsi. Aduna nangbu nungaina thamba pami. Adubu ai hogjiki oinadi thabak amata tawdabanina ibani jumban minaba haibase selgi mathau tarakani. Aduna ai thabak macha amatangdi tawrakhige. Aduga ibani chelase. Aina hairiba wafamse ibanigi tungi khalaga hairibani. Sunandana kaino nang nangangli dubo aigi hojik oiriba phibam sigi matungina hairakadra hairaga hojikpu kamai tawdurige. As Sunanda aina ise angang ado manghankrasi haibane. Nangai bu thajau. Ai nang nataba nupi amata yuman minaroi. Asumna Sunanda bu Max na themladuna makhoi yanaraba matung angang ado manghankirami. Madugi matung tarakpada makhoi ani do hanagumna amuk loinaba hori. Adubu Max na Sunandaga loinabase supang pamdre. Adubu mahak yam haina loinari. Magi nungi wakhalondo mapal thongda uthokta Sunandabu yam nungsiba sarami. Adubu Sunandanadi Max ki nungi oiba wakhalondo khangjadabanina mabu nungsibiri khalladuna makhoi ani chelase haiduna kayarak hairami. Adubu Max nadi sukya yakiramde. Asumna matam kharagi matung Sunandana nongma bazarda chatpada yamna thajadana Max to nupi amaga loinana makhut samnaduna Max ki gari manak tamna changshin kibado Sunandana urami. Matam aduda Sunanda Max ta kon toksinduna kadai da leige hain hanglami. Matam aduda Max na maru oiba thabak ama chatle aduna call tawra age hairamlaga phone thamkirami. Matam aduda Sunanda gi masada sauning bana loire. Aduga mahak mapisu taba horakli. Mabu Max na kaya da laina sanabiri bano haina khalubada. Mahak masana masabu ninda tawrakle. Asumna Sunanda numit tumadi mahak tumpham chafam khangdre. Max bu kalak khambal bana maram oiraga masa ado prok sakle. Asumna numit tugi numidangi matamdo Sunanda ahing ado mikap ama phawa tumthaba yada nongan kirami. Asumna numit kharani di hogjinkre adubu Max di garimata hairaktre. Matam aduda Sunanda matomta asumna hairi. Nangna ngamlagana aibu lawganu aduga aina ngamlagana nangonda leigani. Asi khanna Sunanda Max ta call tawsili. Matam aduda Maxu phone adu hek pairakpaga asumna hairi. Ai thaba ma tawri aduna horen oina tawrake asi haina. Matam aduda Sunanda su asawba pumba phatharaga Max ta kainomta pige tawbani. Aduna horen nungthin ngaihaktang lao asumna anido phone thamna kirami. Matamgi pungja manadi tapna chatkiduna nungthingi matamsu oiraklami. Asumna anido unarami. Matam aduda Sunanda magi thamoida leiriba wafam kayado loina phongdoklami. Matamduda Max na Sunanda bu yamna nungsiba saduna hairi. Phare nangna ibu yam thajadrabanina ngasima ibani jelasi. Asumna makhoi anina mare yetna dringaida numitchu takrabani. Adubu Max Sunanda bu nungsibagi namada jelasi haina puraklaga lamhang amada puduna chatlami. Matam aduda Sunandana kadaidano nangna thawriba garise haina hanglammi. Maxu mana ngamnaba panghaida hajilli. Asumna Max na Sunanda bu achikpa misu amata tadaba lamhang amada puduna laklaga tat tawduna Sunanda bu hatok pirami. Aduga Sunandagi asi bhaksang adu langthoklamgi haina tawrabasu Max ki wakhalda arepa ama naidre. Masu mi hatlurabanina masado pakhatpadi fauribani. Aduna magi gari gi maningduda haplaga purakle. Max gari thawri haiba khakni masada tension amada leiraga thawba gari oibanina gari ado tawfam khangda machi amada amuk kham amuk thaw tawduna leiringaida ahing nongyagi matam oiraklami. Aduna Max mayumlomda gari do thawraga amuk lakle. Aduga magi mapa Gopal amadi Mem Sanagi mafamda asengba wari se lilthoklage haina khallami. Aduna mahak gari ado mayumlomda thawrakle. Madugi tanja aduda Max ki wakhal ama lakle. Madudi mahakna ningsinglai. Kamini hoigi pukri mapada hoba asongba wapal ado matamduda Max na misu loina tumna hipnabagi matam oirabanina khudong chari khanduna Sunandagi asiba haksang adu gari dagi loktharaga magi lengbanda thangattogi tawrami. Adubu mahak Sunandabu magi lengbanda thangatpa haibase araiba amadi oiramde. Adubu mahak thawna pumba puthoklaga Sunandagi asiba haksang adu
uchin nachin thangatlaga wapal adugi manakta changshinduna thamlaba matung amuk thorakle aduga Kamini hoigi yungi yena khada leiriba jotpak adu lawruraga mi ama phumba yabagi changda kom ama tawrami mana kom tawribado chumna tawbaga nate masado humangnasu loire asumna numidagi matam aduda Max na Kamini hoigi wapan makhong aduda Sunandabu phumduna thanamki asumna Sunandana John gi mafamda kapna warido liraklami John warido taraga Sunandabu yamna chairami nungsinare haiduna nupagi pukchel khangda karigi aranba lambida khong thanglibano haina matamduda Sunandasu masagi maran pumba yajarami adubu pumnamak oidunasu mana Max pudi warogdaba ngamde aduna Max ki mathakta laman khumba pamde John hojikti khangle makhoigi maning thangba nakalda leiriba Gopal hoigi imungda mi amata leitabagi maram haibadi Max na tawribado mama Gopal amadi mama mem sananasu kona tapna Max na haibadagi khanglakpana maram oiraga machanupabu puduna atopa mafam amada leikhibani aduna maram oiraga makhoina yumsida yam toina laktuna leikhidabani haibase asumna numitugi nongalaga John ngarang Sunandana hairamliba Max ki arapada leiriba yum aduda laktuna Max ka unarami matam aduda Max na magi haukraba wari kayabu karigidamakta amuk nauhongnana ningsinghanba laklibano karigino haina John da yam saurami aduga Max nasu John kanano haiba khangde aduga John adi Max kanano haibado khangi aduna John na mahaksi kanano amadi leifamna chingba loina wari liraklami madudagi Max nasu hojikti John se kanano haiba khangle aduna Max na wari se imungda sanaba pamde horen numidang wairam ai lakki na hairaki asi haiduna Max na mafam ama hairaga makhoi ani unanabagi damak selammi asumna numidang wairam gi matamda yaurakladuna Max na hainakhiba mafam aduda John su laktuna makhoi ani do amuk unarami adubu Max ti mabuk phattabanina John bu hatke hainasu khalami aduga John di aduk hakna lumna khallude maram asina John di Max ka unaba lakpa matamda masada karigumba khulai amata yaurakhide asumna makhoi ani unaraba matung John na Max ta hairami nangna migi machado lobiroi da boiradi karigi manghali aduga amuksu hatokpiri matam aduda Max na mado aigi apambani nangi na thokari le aduga nangna kari oiduna aigi maramda asukupna khanglibano wafam ase nangolda kanana hairai John na aingonda wahang hangano aduna nang hojik kari oirakani haiba ngamde nasana nasabu chekshilo matamduda Max na fare aidi isana isabu hanadagi chekshinduna tasu lagli adubu hojik chekshinga dawribase ai natte nangni kari maramgi aidi nangonda aranba matasu tawde aduga karigi aina chekshinga dawriba Max na hoi nang mingonda aranba amata tawramdabadi yai adubu nangse aigi ifamdadi aranba tawre aina punsi simagi oina kaukthoktuna thamkhraba wari ase nangna amuk nahongnana ningsinghanduna aigi kok chikhanbanina nangbu aina karigi dandi piroi adugi sumathakta nang hingduna leirabadi aigi punsi khongchatta akaibu oirakpasu yai asi haiduna Max na magi tungda yepliba thang adu lokthoklaga Joelda hekta thinjilai matam aduda John su masa adu khangchat chathoklaga Max na thilakliba thang adu ngakthokcherami asumna makhoi ani khut thoknaba haurakle adubu Joeldagi Max na mapangan kanba khara henkibana maram oiraga Max na John bu yam thina phubirami matam aduda John masado mayam soklami asumna moi anina wari saduna mari yetnaringai amadi amuksu phunaringai cherak aduda numitchu tarakhirami aduga John su masado lengam sangamdana taduna leiringai cherak aduda Max na John bu hatlage haibagi mata dauna uptuna leiriba John gi manangal duda thangdu pairaga makhuto haigalaga amuk haitharakir haina tawrakpa matam aduda khangaude Max ki makok aduda karigumba posak amana safu kanna thumlaktuna Max haigatluraba makhut ado sat haitharaklaga chaina phawraba mi amagum khonjel hauna lauramlaga leimaida longna takhre matam aduda John di yam ngakna Max ta yinglai matam aduda Sunanda do ango phijolna leitinglaga Max ki matungda leptuna leirami
Madu ubada Johnsu tapna hugalakuna u amagi makhongda masado ngatharaga phamduna leire. Aduga Maxsu mamito tapna tapna panglaktuna mangolda chaina pirakliba mise kanano haina yenglakpa matamda Sunandado leptuna leiramle. Madu ubada Max masado yam pakhatna nang mafamsida. Matam aduda Sunanda mitluda pirang ihawnana. Ai mafamsida nang bungairamlibani. Nang nadi numitugi thogdokto kananasu ningsinglaklaroi haina khallamgani. Adubu aidi ngasisu kaudri. Kaudabaduna maram oiraga ai ngasidi nangi namangda leplare. Max makoktuda makhutuna pairaga hairagli. Sunanda nang aibu ngakpiu ai nangonda yamna lankre. Matam aduda Sunanda ningba kaibagi midyeng ama yengladuna mitludagi pirang taana hairagi. Nangna lankre haina hairaga aigi punsise amuk hingatlakidra. Nang ngakpiu hairaga aigi lekha taakraba ijato amuk halakidra. Matamduda aina nangbu kayada nungsikiba adubu nangnadi sanina nafamda minungsi utpagi mahutta natat tawduna aibu hatokpiki. Aigi imana macha aibu thifam khangda kangawnaduna kaplaga leiriba ase nangna ubra. Aduna nangdi nasana tawjikhiba papki mahido nasana fangjo. Asi haiduna Maxna John hatke haiduna pairamba thang ado Sunandana lokhattuna pairaga makhongdo tapna thangduna sum changsilai. Matam aduda Max mabu kanbiyo haina kayarak haijaki. Adubu Sunandana takhidre. Tabagi mahutta Maxki mathabak aduda mana pairiba thang aduna hanjin thinjillammi. Matam aduda Max chaina khangba ngamda amuktang lauramlaga aroiba sor honkirami. Asumna Johngi matengna Sunandana Maxpu hatkre. Madugi matung tarakpada Sunandana Johnda wafam kaya sinarami. Asumna Johnsu mayumda halakle. Aduga mamada wari pumba taklammi. Matam aduda Kaminina Sunandagi mayumda chattuna wa khara hairami. Aduga Max sikibagi maramse Kaminina Gopal amadi Memsanagi mafamdasu loina tamlami. Matam aduda Gopalga mamaganadi thajaba ngamlamde. Matam aduda Sunandagi thawaido thoraktuna warido amukasu halna liraklami. Matam aduda haujikti Memsana amadi Gopalnasu thajare. Aduna masana siribasi marangini haina nungaitrabasu nungaitana khangba tarami. Adugi matung Sunandagi mama hoisu yauna Sunandagi saru polangdo lokthoklaga putloirami. Matam aduda Sunandagi mamana asumna hairi. Imagi ibema ima icha kuina leminau tamlamdre. Aduna lairamlenda nungaina leyuko imagi ibema. Matam aduda Sunandagi thawai adunasu mamana hairibado taraduna milu piranga loinana punsigi oina aroibo oina bidai piramlaga lairamlenda tinkirami. Madugi matung tarakpada haujikti Johnsu karimta tawkidre. Aduna mama macha ado ingna chikna leikirami. Wari asi matang asida loisinjare. Wari asi pathorakpa matamda soikiba yaurabasu tabiriba mayamna pukchen chauna ngakpiyo haina mangan tongbaramna ikot ani lona duna amukasu hanna haijari.